ꯉꯥꯏꯍꯥꯛ ꯃꯤꯅꯠꯁ 4-5ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖꯕꯨ ꯊꯥꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯅꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯣꯝꯊꯤꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯗꯣꯛꯇꯔ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯣꯏꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯨꯝꯂꯣꯝꯗꯅ ꯃꯦꯃꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯃꯃꯥ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯠꯇꯗꯤ ꯂꯣꯜꯂꯛꯎꯗꯅ꯫ ꯃꯦꯃꯅ ꯉꯥꯏꯈꯣꯗꯍꯦ, ꯆꯥꯕꯗꯨ ꯂꯥꯏꯔꯤ, ꯅꯃꯧꯒꯅꯦ ꯅꯆꯥꯅꯨꯄꯥꯒꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯆꯣꯡꯕꯅꯦ꯫ ꯍꯦ ꯁꯣꯔꯤ ꯄꯨꯡꯉꯣ, ꯅꯆꯥꯅꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗ ꯉꯥꯝꯗꯕ ꯄꯤꯅꯕꯤꯌꯨꯀꯣ꯫ ꯆꯥꯎꯕꯅ ꯌꯥꯔꯦꯗ ꯃꯃꯥ, ꯅꯪꯕꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯂꯣꯜꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯦꯃꯅ ꯍꯣꯏꯗꯍꯦ, ꯃꯥꯒꯤ ꯆꯥ ꯏꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯜꯂꯨꯈꯤꯒꯦ ꯑꯩ꯫ ꯃꯦꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯂꯥꯡꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯄꯔꯄꯔ ꯆꯪꯉꯛꯏ꯫ ꯃꯦꯃꯅ ꯊꯛꯅꯤꯡꯈ꯭ꯔꯄꯣꯠꯅꯤ ꯃꯥꯒꯤ ꯆꯥ ꯏꯁꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥ ꯑꯃ ꯇꯧꯔꯦ ꯆꯥ, ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕꯣꯏꯗꯍꯦ꯫ ꯃꯦꯝꯃ ꯉꯥꯡꯅ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯔꯨ ꯇꯅꯥꯜꯂꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯍꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ ꯆꯥꯗꯨ꯫ ꯃꯦꯝꯃꯅ ꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ꯫ ꯆꯥꯎꯕꯅ ꯀꯗꯥꯏꯅꯣ, ꯊꯝꯃꯣ ꯁꯤꯗ꯫ ꯃꯦꯝꯃ ꯆꯥꯗꯨ ꯇꯦꯕꯜ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯡꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯁꯦ꯫ ꯆꯥꯎꯕꯅ ꯌꯥꯔꯦꯗ ꯃꯃꯥ, ꯅꯪꯕꯣ ꯈꯔ ꯉꯥꯡꯂꯗꯤ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ꯫ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤ꯫ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯁꯠ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒꯤꯅ ꯃꯀꯨ ꯑꯣꯏꯔꯤꯕ ꯔꯣꯂꯦꯛꯁꯀꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯊꯤꯟ ꯃꯁꯥꯗꯨ ꯌꯥꯗ꯭ꯔꯦ, ꯄꯥꯈꯠꯄ ꯑꯃꯗꯤ ꯊꯀꯠꯄꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯀꯣꯜꯗꯨ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯦꯜꯂꯣ꯫ ꯇꯣꯝꯊꯤꯟ ꯄꯥꯈꯠꯄ ꯑꯃꯗꯤ ꯊꯀꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯗꯨ ꯄꯥꯈꯠꯅ ꯍꯣꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯤꯅꯦ, ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ? ꯇꯣꯝꯊꯤꯟꯅ ꯏꯃꯥ꯫ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯅ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯗꯨꯕꯣ? ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯣ? ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ, ꯂꯩꯇꯦꯅꯦ, ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗꯣ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯒꯅꯤ ꯆꯥꯕꯣ? ꯇꯣꯝꯊꯤꯟꯅ ꯏꯃꯥ, ꯂꯥꯏꯖꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯦꯝꯃꯗ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯏꯃꯥ, ꯅꯆꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯄꯥꯕꯨꯡꯒ ꯇꯧꯔꯒ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ, ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯍꯦꯜꯂꯣ ꯏꯃꯥ ꯊꯝꯈ꯭ꯔ ꯃꯥꯅꯤ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯃꯦꯝꯃꯅ ꯏꯃꯧꯕ, ꯍꯣꯏ ꯂꯥꯛꯂꯒꯦ꯫ ꯆꯥꯎꯕꯅ ꯍꯥꯏ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯔꯤ ꯍꯥꯏꯔꯤꯅꯣꯅꯦ? ꯃꯦꯝꯃ ꯀꯞꯇꯨꯅ ꯏꯃꯧꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯁꯇꯦꯔꯁꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯌꯥꯝ ꯊꯤꯅ ꯁꯣꯛꯂ ꯃꯥꯜꯂꯦ꯫ ꯆꯥꯎꯕꯅ ꯌꯥꯔꯦ ꯃꯃꯥ, ꯍꯧꯖꯤꯛ ꯀꯞꯇꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯍꯧꯒꯠꯂꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯨꯛ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯋꯥꯕꯒꯤ ꯃꯐꯝꯗ ꯇꯥꯍꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯊꯣꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯔꯤꯉꯩ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯩꯔꯒ ꯄꯨꯕꯤꯔꯛꯎꯕ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯐꯒꯅꯤ, ꯑꯗꯣ ꯗꯣꯛꯇꯔ, ꯂꯥꯏꯖꯒꯤ ꯐꯤꯕꯝꯁꯤꯕꯨ? ꯗꯣꯛꯇꯔꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯍꯤꯡꯕ ꯁꯤꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨ ꯐꯔꯦ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅ ꯍꯤꯗꯥꯛꯇꯨ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯊꯤꯟ ꯗꯣꯛꯇꯔꯗ ꯍꯤꯗꯥꯛꯇꯨ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯝꯃꯁꯨ ꯊꯨꯡꯂꯔꯤ꯫ ꯃꯦꯝꯃꯅ ꯀꯗꯥꯏꯅꯣ, ꯑꯩꯒꯤ ꯌꯨꯝꯕꯨ ꯀꯗꯥꯏꯅꯣ? ꯆꯥꯎꯕꯅ ꯃꯃꯥ,
ꯃꯐꯝꯁꯦ ꯌꯨꯝ ꯅꯠꯇꯦ ꯈꯔꯁꯨ ꯇꯨꯊꯣꯛꯄꯤꯗꯧꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯦ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯒꯦꯁꯨ ꯑꯣꯏꯖꯁꯅꯨ ꯌꯨꯝ ꯑꯣꯏꯒꯦꯁꯨ ꯑꯣꯏꯖꯁꯅꯨ ꯇꯣꯝꯊꯤꯟ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯂꯥꯏꯖꯗꯣ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯅꯕꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤ ꯇꯥꯔꯛꯇꯕ ꯅꯠꯇꯦ ꯆꯥꯎꯕꯒ ꯇꯣꯝꯊꯤꯟꯒꯅ ꯀꯩꯁꯨ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯦꯝꯃꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯣꯂꯦꯛꯁ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯍꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯊꯧꯗꯣꯛꯇꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯇꯣꯝꯊꯤꯟ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯤꯌꯥꯏꯅꯨꯗ ꯇꯝꯂꯝꯃꯤ ꯃꯤꯅꯠ ꯀꯨꯟꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯊꯣꯛꯂꯛꯏ ꯇꯣꯝꯊꯤꯟ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯕꯤꯕꯒꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯁꯨ ꯐꯅꯒꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯃꯉꯛ ꯅꯣꯟꯊꯗꯨꯅ ꯆꯠꯈꯤ ꯇꯣꯝꯊꯤꯟ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯆꯤꯟꯊꯔꯛꯏ ꯍꯤꯌꯥꯏꯅꯨ ꯀꯞꯂꯒ ꯏꯃꯥꯅ ꯉꯁꯤ ꯊꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯔꯣꯂꯦꯛꯁꯅ ꯃꯃꯥ ꯌꯥꯔꯁꯤ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯂꯦꯛꯁꯁꯨ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯕ ꯍꯧꯔꯛꯏ ꯃꯦꯝ ꯑꯗꯨ ꯃꯈꯥꯗ ꯉꯦꯛꯂꯥꯎꯅ ꯐꯝꯊꯈ꯭ꯔꯦ ꯂꯥꯏꯖꯥ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗꯒꯤ ꯑꯉꯧꯕ ꯐꯤꯗꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯁꯤꯟ ꯊꯨꯡꯅ ꯀꯨꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯤ ꯇꯣꯝꯊꯤꯟꯗꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯍꯦꯟꯅ ꯃꯩꯆꯥꯛ ꯄꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯨꯞꯂꯤꯕ ꯐꯤ ꯑꯉꯧꯕ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯛꯏ ꯇꯣꯝꯊꯤꯟ ꯂꯥꯏꯖꯒꯤ ꯀꯣꯏꯗꯥꯅꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯂꯔꯦ ꯇꯣꯝꯊꯤꯟꯅ ꯗꯥꯝꯆꯥꯒꯤ ꯊꯣꯏ ꯗꯥꯗꯥꯒꯤ ꯂꯥꯏꯖꯥ ꯁꯦ ꯃꯤꯠꯇꯨ ꯄꯥꯡꯉꯣ ꯗꯥꯝꯆꯥ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯒꯤ ꯇꯧꯖꯔꯔꯣꯏꯌꯦ ꯃꯤꯠꯇꯨ ꯄꯥꯡꯉꯣ ꯁꯦ ꯄꯥꯡꯉꯣ ꯂꯥꯏꯖꯥ ꯅꯪ ꯑꯩꯉꯣꯟꯗ ꯂꯛꯅꯒꯅꯨ ꯁꯦ ꯍꯧꯒꯠꯂꯣ ꯃꯤꯠꯇꯨ ꯄꯥꯡꯉꯣ ꯍꯥꯏꯕꯅꯦ ꯅꯪ ꯗꯥꯝꯆꯥ ꯁꯥꯎꯔꯛꯂꯒꯦ ꯁꯦ ꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯑꯣ ꯂꯥꯏꯖꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯩ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯇꯣꯝꯊꯤꯟꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨ ꯀꯅꯥꯃꯠꯇꯅ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯂꯥꯏꯖ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯍꯨꯃꯥꯡꯇꯅ ꯊꯜꯂꯤ ꯃꯃꯥꯏꯗꯨꯁꯨ ꯀꯣꯏꯂꯩ ꯂꯩꯔꯤ ꯂꯥꯏꯖ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯂꯥꯏꯖꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯀꯥꯏꯗꯩ ꯋꯥꯈꯜꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯕꯣ ꯑꯃꯨꯛꯁꯨ ꯃꯃꯪꯗ ꯇꯣꯝꯊꯤꯟꯅ ꯋꯥꯖꯈꯤꯕꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯗꯥꯝꯆꯥ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯪꯂꯥꯟꯗꯇ ꯅꯠꯇꯅ ꯇꯥꯏꯕꯪꯗꯁꯨ ꯅꯪꯅ ꯑꯩꯒꯤ ꯗꯥꯝꯆꯥ ꯑꯣꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ ꯂꯥꯏꯖ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯐꯤꯜꯇꯔꯗꯒꯤ ꯌꯥꯔꯕ ꯃꯇꯨꯡ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔꯗꯨ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯍꯤꯌꯥꯏꯅꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯎꯁꯤꯜꯂꯤ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯂꯥꯏꯖꯅ ꯌꯥꯅꯤ ꯑꯗꯨꯝ ꯍꯤꯌꯥꯏꯅꯨꯅ ꯍꯩꯃꯥ ꯑꯣꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅꯦ ꯃꯥꯡꯒꯣꯜꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯏꯃꯥ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯑꯃꯇ ꯇꯥꯁꯤꯜꯂꯨꯈꯤꯒꯦ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯂꯥꯏꯖ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖ ꯑꯁꯨꯝ ꯋꯥꯏ ꯁꯤꯠꯂꯝꯕꯗꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤꯗꯣ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯆꯥꯛꯇꯣ ꯁꯤꯗ ꯆꯥꯗꯣꯏꯅꯤꯀꯣ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏ ꯑꯅꯤꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯁꯦ ꯊꯕꯛꯁꯦ ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯣꯡꯒꯠꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯣꯝꯗꯅ ꯊꯥꯖ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯝꯆꯤꯠ ꯍꯥꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯁꯤꯟꯕ ꯍꯧꯏ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯊꯥꯖ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯖꯅ ꯏꯃꯥ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯑꯣꯍꯣ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯀꯣꯏꯀꯧ ꯀꯧꯔꯤꯁꯤꯕꯣ ꯊꯥꯖꯅ ꯑꯣꯍꯣ ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ
Kada chatoy ba nang sinamo? Dress ka lusilatana. Thazana. Laizo hita jacket to bani ima. Mem chana. Kaido wa chatory ba noy dia. Thazana. Ima laizo hagi babung do nadana lairi hai. Atugi amda anaba hongge to bani. Mem chana. Kana chatory ba tawriduna. Thazana. Rosling ga chatoy ni. Mem chana. Noy ni khakta. Thazana. Akhoi ni khakta natradi kana horoga chat kharbino. Khoi masi mabuko. Mem chana. Hai, nangonda mi mayam ama khomaga chatlo haibana deni. Adugi seru makha thangmagi nangi mamai machanu pido. Adu ko gairuge. Aduga noi ahum pulap chatlo. Thazana. As ngamdre. Angang machane na sonong duga. Nam chada bo ayam ngang imana. Adu oiraga na nangsu chatpa yararoi. Thazana. As ima nang sidibuko. Aidine pran ga se pok chakpa jani ko. Chatlo yare kaururo. Adu chaksu char kaduni ko laisa khoida. Ngai hak leiraba matung Thaza khoidu laisa khoida laklami. Asum lambi da lakpana call ama lai Thaza gi phone aduda. Thaza fat yengi. Sidi laizini ne. Roslyn na paikalu kaino. Thaza na hello. Laijana hello no yorok tribo. Thaza na yoksile kaino. Laijana yoksilo dudi. Ado Roslyn do yorok tro. Thaza na yore kaino maga natradi kana ga laktorigi. Laijana aduga kolgam da paikhalakdine. Thaja Roslyn do onsilakduna. Oi angawbi nang mobile yawaktro. Roslyn na yore kaigino. Thajana aduga laijagi kolakba khangudraba. Roslyn magi mobile do set on tawduna yengi. Laijagi one miss call. Roslyn na haima adi silent thamubani. Thajana thamni nangdi. Thaja phone lomda mo onsilakduna. Silent thambaini ye. Thamni madui nupido. Thazana aduni. Laijana se adu thamagi ko no yusilaknaba tawro. Hoi. Phone do thamna khraba matung Laiza mama do onsilaktuna. Ima mo yusilak ye. Hiyanuna fare adudi. Laijana hingjang thongba loirabo. Hiyanuna hoi loirabane. Adu pungbo kya tarjanune amte yengo. Napagi hida pijanaba matangudo yoroklamani. Laijana ima. Laiza magi phone to the pung kaya tarage haina yengi. Pung ter makhaita dobo minutes tare mukta ngairi. Hiyanuna yobu yoroga dorin tawrise. Laijana adudi ima ai pija thorage. Hiyanuna hoi. Adu champu sisu khara pusin koko. Napada janing di hangu. Laijana ima. Laiza mapagi manakta hidak pijanaba chatkre. Mapagi kaya raduna champutu table macha lariba adugi matakta thangkatli. Aduga hairi. Babong. Guli chaba matam yori chathoknaba tawrse. Relax na. Hoi. Laijana guli si sadringai champusi khara hansa sinchira babong. Relax na. Hoi. Laijana babong ai lage ko. Relax na. Hoi ilo. Laiza champuto mapabungdi inbi. Aduga amuksu hairi. Si chabalor ka guli amuk sasinsi ko babong. Relax na. Hoi. Laiza mapabungmu champut pijabalor ba matung. Guli su mu pijarami. Aduga Laiza mapagi ka adudagi thoklai aduga chakhumlomda amuk changlai. Ima chaksi thidupana pharoidro. Hiyanuna hoi ima su thidoken dormlabane. Laijana adudi chaksei thilaklage ko ima. Hiyanuna hoi thiro. Ngai haki matung chaktu thiba loire. Somdasu Roslyn khoidu Laiza khoi gi mayumda yoksilakle. Thajana kana lage yumsibo miga amata laitrabo. Elsina che sigi yumsidero khoina laklise. Roslyn na mane kaidorage. Elsina kashi tawdeda yam bazage tawbani. Thaja sat khumlai. Yare ngang soina nangi hongnabi migi mayumsida amu torakonuko. Migi faklang kai ba uyade. Aya che moyum si faklang kai adu tawega ada tawega yam tawdaine. Sidedi torakonuko yaroiba. Roslyn na yar hena musu. Elsina adune che kem khalono ai kem hairo oigi. Chak jengna bo honarini. Asi hariga Elsie do no e. Thajana masing ang singasiko ai ki kutu soiduni yong. Elsina happy ro.
ꯑꯍꯨꯝꯗꯨ ꯉꯥꯡꯅꯗꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, "ꯑꯣꯍꯣ ꯌꯥꯔꯦ, ꯉꯥꯡꯅꯕꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯑꯍꯨꯝꯗꯨ ꯈꯣꯟꯖꯦꯜꯗꯒꯤ ꯃꯥꯏꯀꯩꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯂꯤꯟꯅ, "ꯑꯦ ꯈꯪꯉꯤꯅꯤ ꯍꯤꯡꯆꯥꯕꯤ." ꯂꯥꯏꯖꯅ, "ꯑꯣꯍꯣ ꯈꯪꯕꯤꯗ꯭ꯔꯁꯨ ꯌꯥꯅꯤ, ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯠ-ꯁꯠ." ꯔꯣꯁꯂꯤꯟꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯔꯣꯁꯂꯤꯟꯅ ꯀꯥꯈꯠꯄꯗꯨꯗ ꯑꯦꯜꯁꯤꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯀꯥꯔꯛꯇꯦ꯫ ꯂꯥꯏꯖꯅ, "ꯑꯦꯍꯦ ꯀꯩꯅꯣ ꯃꯥꯏꯁꯤꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯅꯒ ꯂꯩꯔꯤꯌꯦ, ꯀꯔꯤ ꯐꯤꯂꯝꯗꯕꯨ ꯌꯥꯎꯒꯦ ꯃꯥꯅ ꯇꯧꯔꯤ ꯑꯦꯛꯇꯤꯡꯁꯤꯕꯣ? ꯑꯣꯍꯣ ꯁꯣꯅꯣꯆꯨꯕꯤ ꯀꯥꯈꯠꯂꯛꯑꯣ." ꯊꯥꯖ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯁꯦ ꯍꯦꯛ ꯀꯥꯔꯛꯄ." ꯂꯥꯏꯖꯅ, "ꯑꯣꯍꯣ ꯏꯒꯗꯣ ꯀꯣꯟꯅ ꯀꯥꯔꯨꯁꯦ, ꯂꯥꯛꯑꯣꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯦ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏꯖꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯦ꯫ ꯂꯥꯏꯖꯅ, "ꯔꯣꯁꯂꯤꯟ ꯁꯦ ꯐꯤ ꯍꯣꯡꯉꯣ, ꯊꯥꯖ ꯍꯣꯡꯉꯣꯁꯦ." ꯔꯣꯁꯂꯤꯟꯅ, "ꯌꯥꯔꯅꯤꯗ ꯂꯥꯏꯖ, ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒꯦ." ꯂꯥꯏꯖꯅ, "ꯊꯥꯖ ꯅꯪꯗꯤ?" ꯊꯥꯖꯅ, "ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯐꯤ ꯍꯣꯡꯗꯣꯛꯄ ꯀꯥꯏꯅꯒ ꯉꯝꯖꯗ꯭ꯔꯦ, ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒ ꯍꯨꯃꯥꯡ ꯁꯧꯕꯅꯦ." "ꯅꯪꯒꯤꯁꯦ ꯐꯤꯂꯝꯗꯒ ꯃꯤ ꯂꯥꯛꯅꯕꯗ ꯁꯨꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅꯒ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯖꯔꯤꯔꯥꯕ?" ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ, "ꯑꯁ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯒꯤꯁꯦ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯗ ꯈꯨꯂꯪ ꯂꯃꯟꯁꯤꯡꯏꯔꯥꯕ?" ꯊꯥꯖ ꯃꯃꯤꯠ ꯃꯅꯥꯛꯄꯗꯨ ꯂꯧꯊꯣꯛꯂꯒ, "ꯍꯣꯏ." ꯑꯦꯜꯁꯤꯅ, "ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯨꯗ ꯆꯦ, ꯀꯤꯖꯩꯌꯦ." ꯊꯥꯖꯅ, "ꯐꯔꯦ ꯀꯩꯅꯣ, ꯀꯤꯕꯨ ꯀꯤꯔꯤꯗꯣ ꯑꯩꯉꯣꯟꯗ." ꯂꯥꯏꯖ ꯑꯦꯜꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯑꯕꯦꯝꯃ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯏ?" ꯑꯦꯜꯁꯤꯅ, "ꯑꯦꯜꯁꯤ ꯀꯧꯏ, ꯑꯗꯣ ꯆꯦꯒꯤꯗꯤ?" ꯂꯥꯏꯖꯅ, "ꯂꯥꯏꯖ ꯀꯧꯏ ꯑꯩꯕꯨꯗꯤ, ꯑꯗꯣ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ?" ꯑꯦꯜꯁꯤꯅ, 10ꯅꯦ ꯆꯦ꯫ ꯂꯥꯏꯖꯅ, "ꯑꯣꯍꯣ." ꯍꯤꯌꯥꯏꯅꯨ ꯃꯆꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ, "ꯍꯩꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯂꯝꯃꯤꯗꯅ." ꯔꯣꯁꯂꯤꯟꯒ ꯊꯥꯖꯒꯅ, ꯂꯥꯛꯂꯦ ꯏꯃꯥ." ꯍꯤꯌꯥꯏꯅꯨꯅ, "ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯁꯤ." ꯔꯣꯁꯂꯤꯟ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯥꯎ ꯑꯃ ꯄꯤꯁꯤꯜꯂꯤ꯫